Maroiba pau Manipur State Museum bu anauba mahau ama pinaba kanna hotnariba sida mai paknabagidamak Ministry da proposal thakre haina curator Ministry Mairembam na phongdokre Red Zone oiriba kumbi SC gi lawmi kya gi phangpham thokpa senpham sing tha sigi kuntra fawgi manungda phanghanna balengak ta appeal tawkre amade Maitai amadi Maitai Pangal ani ki marakta singsep thana bu hotnaba mathong huktabagi thawong ni haina Fox na phongdokre Kurumzari Iscom Manipuri pau mideng tabiri bu khwai puna makpu taram noksari hauzik pau sandokna bizari Department of Art and Culture gi makhada leiba Manipur State Museum gi yankhai manga suba mapok komon numit ngasi museum asi auditorium da pangthokre thoram aduda Art and Culture gi Commissioner M Joy Director K Dinamani amade Art and Culture gi hana gi Director Dr K Sobita Devina maru oiba mithunglen sing oina saruk yakhe ngasi pangthokiba thoram asi ga mari leinana tha sigi kundagi kunithoi fawba sathakiba numit humni gi oiba indigenous pottery making workshop amasu pangthokhe Workshop at the Tongan ba College Summit University ki Mahairui Singh Amadi Tongan ba field da Labor Mioi Sama Henbana Saruk Yakhe Workshop at the Safu Sabagi Lamda Saknairaba Androdagi State Merit Awardee Sarungbam Tonu Dibi State Awardee K Homi Amadi State Awardee Samjet Sabam Ibomsa Asina Singh Bamioi Singh Asina Saruk Yakhiba Mioi Singh da Safu Sabagi Amadi Sizana Famgi Maramda Mariksumna Takpi Tambikhe Workshop asida saruk yakhiba mioi singna thakhiba chafu singsu Manipur State Museum gi yankhai manga suba kumon thoram dasu miyamda uttuna yanghankhe panba yabadi Manipur State Museum chauthokna hannaba Ministry da proposal thakre Manipur State Museum linkhatuna haukiba sahi yankhai manga asida miyamda ariba polam kaya uhanba yauna state asigi miyam gi seba tawduna lakhe Kumja lising amaga jamapan humpumapan gi September gi tang kunhumdoi gi matamdagi Prime Minister Indira Gandhi na hangdokhiba Manipur State Museum asi sahi yankhai hena awat apakya gi marakta mathau pangthoktuna lakle Imphal Mayolda leiriba museum asida state asigi heritage yumlai kairai artifact kaya utuna Manipur gi puwari gi oiba masak sing anauba mirolda uhanduna lakle haukiba sahi kaya asida COVID-19 pandemic amasung hojik state asida mayok nariba kangluk ki irang sing asina maram oiraga museum asida su asauba saitheng ama mayok nare awaba kaya mayok narabaso state museum asibu anauba mahau ama pinaba kanna honariba asida mai paknabagi damak ministry da proposal thakre haina curator Ministry Mairembam na phongdokre Manipur gi hauzik oiriba irang asina maram oiduna singkhong singya ga naknana leiriba lawfam kyada lawmi singna law panba yakhidraba red zone oiriba kumbi kendra gi manungda leiriba lawmi kyagi phangpham thokpa senpham sing ngasi fawba phanghandana leiriba asi tha asigi kuntra fawba da phanghanbina balengakta appeal tawrakle Kumbi Kendra Progressive Farmers Association na lawmi miyanga loinana ngasi Kumbi Kendra gi wangu nauda khong community hall da pangthokiba mifam maduda lawmi singna phongdok na rakhibada mamangi sahidasu Sangom sumbi lokolda law uba sangba yakhidre sahi asidasu amuka law uba phanghanbidre hairaduna tasengna awaba taraba lawmi singdadi asigi ngasi fawba sarkar na paisa pibidre athubada matamda paisa phanghandrabadi akan makhongjang sangsilagani phongdok narakle mifamaduda kokomi farmers wing Bisnupur gi lusingba singsu saruk yakhe Palibar sarkar sinane lairaba khui khalleraga isa ye kauna khunamtang yohanbiyo si chen hai ba mine lakhokpire haitaba khoi di khangdami tumina laire phangakani ngasi bok phangdreba kuire sahi ani har khadre che lau udaba mayam ja khoi di ngasi bok ta wala ga saba khoi di ngasi bok ta ching wali second phase ki akhoi gi lau lana maram oiraga lau uba yadriba palhaudriba asengba lau mi singi pata masagi direct thajariba siguba asengba pata singsida paisa se tang kunthra mathoi phawgi manungsida hapira o mari lainaba singna karigumba sida hapirakta bataragadi laumi luk maira paibi akhoi nasu khungang da laijariba red zone da lairiba akhoi gi awaba se
खांग मंगमदबदगी हेना अकन बो खोंजंग चंगचिलकनी हाइबसे अखोइना मीडिया की थोंगदा थमजरी मैतई अमदी मैतई पांगल अनी की मरीदा सिंगसेप थानब होटनब मथोंग हुक्तबगी थाओंगनी हाइना फोक्स न फोंगदोख्रे मैतई अमदी मैतई पांगल अनी की मैहैरोल दगी लेरकलबा पुवारी असी खंगदबा मियोय खुजोक खरना फुरुप अनी असीगी लेनरीबा मरीदा सिंगसेप थादुना मरी असी थदतनबा होटनरकलिबा असीगी थाओंग असीबु सथरिबा मिसक अदु खुदकता खोंगफम हांदोकपा चुंगनी हाइना फोक्स अमदी मसीगा सतमिनरीबा लुप तरा तरुकना सेक्सिनवा थमलकले हिरम असीगा मरी लेनना ngarang kawat क्वाक्तादा लेबा फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स की ऑफिस दा लुप असिगा चटमिनरीबा लुप तरा तरुक की थौमी सिंग यावना पांगथोकपा पाउगी मिफम अमदा फोंगदोखिबनी ngasi nong nini gi mamangda nungti gi phongliba pause amadi tv gi pausingda amasung CM gi Facebook ki post da nongpok sekmai police station da CRPF leiragani haina yaurak liba ase nongpok sekmai gi karamba mafam da leigadabano hauzik leiriba nongpok sekmai police station gi osti da hangbada sosigumba CRPF leinaba paw leite amadi leinaba mafam su saba leite haina phongdorai loinana miyamna sosigumba sem saba gi thabaksu amata ude haina apunba maira paibilop ampal nongpok sekmai gi general secretary Sinam Surnalata na phongdorakle mahangna makha taraduna Chief Minister की पोस्ट अदुदा यावरिबा नोंपोक सेकमाई फोटो अदुगी जियोटेक्ता खांगबोक हाइना थाबा थेंगनाई मरमसिना नोंपोक सेकमाई अमदी अकोइबदा लेरिबा मियामदा सममनबा पोखनबतनतना मिपाइबा फावहले हाइबा मियामगी सममनबा सिमरी लेनबा सिंगना मयक सेंगना सेंगदोकपिराउ हानदगी हौना सेंट्रल फोर्स ओइरिबा BSF की बटालियन अमसु नोंपोक सेकमाई पुलिस स्टेशन दा इरांग असिग मरी लेनना लेरिबने BSF लेना लेना CRPF थारकनी हाइरिबा सिमरम सादे हाइना लवे मरमसिना मखा ताना नोंपोक सेकमाई अमदी अकोइबगी मफम सिमस्तिदा मखल अमतगी सेंट्रल फोर्स थंबा यारोय करिगुंबा इरांग असिग मरी लेनना फोर्स थंबा तारबसु स्टेट फोर्स ओइना थंबियु हाइना अम्पाल नोंपोक सेकमाई अमदी नेसा नोंपोक सेकमाई गी माइकैदगी लेंगा की पुकनिंग सिंगसिनखे ngasi nongning gi mamangda nungti gi phongliba pawse amadi manipur gi tv gi pawsing amasung chief minister gi facebook post ta nobok semai police station da CRPF leiragani haiba asi aikoi nobok semai gi karama mafam da leigadori bano loina na chief minister gi facebook account da yauriba photo duki mathakta nobok semai police station haraga makha da khangabok hai rilaba asi masigi chamamna ba asigi maramda mari leina basingna सेदोपीरऊ ममांगदसु अखोइना हानदगी हौना नोंपोक सेकमाई पुलिस स्टेशन असिदा सेंट्रल फोर्स अमा ओइना BSF पासुनेसिंग लैबनी BSF पासुनेसिंग असि लैना लैना करी मरंगी दमक्ता अहेनबा सेंट्रल फोर्स असि थमजंगदोरिबनो ममांगदसु अखोइना अहेनबा सेंट्रल फोर्स सिंग थमबिगनु हाइदना कयारा खाना मरी लेनबा सिंदा हाइजखरबनी ngasi hojiji ओरिबा इरांग असिगी येंगलागा करिगुंबा थंबा तारगसु स्टेट फोर्स ओइना थमबियु हाइना ngasi gi paliba lenga sida nopok sengmai gi maira paibi ampal amadi nesagi maikai degi mari lengnaba singi mafamda khanjari Assam Manipuri Muslim Youth Front AMMYF na maruoiba thodang lauduna Alipur Kasar amadi Assam da maruoiba thodang lauduna maitai mayekta diploma course tambagi center hangdokre ngarang diploma center asibu hodopagi thorumda mifam Mapu oina Chief Advisor KYC Tamizur Rahman President Milal Seram Herazet President AMMYF Zamir Ahmed Kai President Maifa Thangzam Brozen Advisor KYC Burhanuddin Founder and Headmaster Ideal Public School na singbana saruk yakhe admission amadi akupa marol gidama contact tawa yagani haina su center sigi in charge M Sabir Uddin Khan na phongdokhe NEET exam फाउदुना जेनिम्स अमजुरा सनपुर मेडिकल कॉलेज दा MBBS तमनबा खलखरबा इम्फाल ईस्ट की नोंगदा अवांग लेकाई दगी TS बालेश्वर की मसानुपी थांगजम सनु भूमिका तखेल अवांग लेकाई दगी M प्रियो कुमार की मसानुपी मोइरांगथेम लैसना चनु ngasi Saingak Saisu na pukning thogat pagi thorum ama nongada da pangthokre
Mahairoi anigi imung manung yauna puna pangthokiba thorum aduda Saingak Saisugi advisor Laistram Raghumani na hai nongadadagi mahairoi ani lengaki institution singda MBBS tamnaba khalakpada nungaiba phongdokhe makha tana makhoi na mai pakpa medicine gi doctor natraga surgeon oina ba hotnabada su angamba mateng pangani makhoina khalliba wakhalol adu yaunaba hotnabaga loinana miyamgi seba su tawnaba hotnagadabane haurakliba mahairoi singna lamdam asigidamak thabak kaya tawnabagi wakhalol adu pokhanba mathau tai banba yabadi thangjam sanu bhumikana Jenimsta duga Moirangthem Laisana Chanuna Churachandpur Medical College ta MBBS tamnaba khalakhibane Senga Chisu I say by Basu of this title. Equina Sotaraba, Lomai Maki, the Lariba, Sotahoraba, Kogi, Kunai Sigi Masal, Maki, Kogi, Larabasingi, like Laisugi, Haxielgi, Awana Tarabasingi, Environment, Satra Singi, Mahima Singi, Low Simugi, Punamu Sinchida, Equalizari, Senga Chisu members singers in the Angamating. Panganabagi Pandamda, Hozik 2023 made the Tokival and Pamaduda. Maribaki the Mukta, Kukunagi the Mutuma Tokra, which in Ausing Duda, Angamating, Panganaba Kalolda, Yamna, here Naikosi Laser, Nathan Sansalapani, at the Sanga Chishugi Kogi, MN Objects to Unity Service Development, Hadan Pusila, Yami Tokova, Apova, or Habidugi, this is Makado Koi, number Singna, Punzalagan Asumba, Asumba Punsiki, Concert Asida, Koyapalit, and Sanctions Revenue, or Masini Chanupi, Aninasu, Masanga Chesu, Yam the Masigi. Hiram Kiamta, Sotaribusing as Angam Hat, Honazaba, Sanga, when say Shuina, Lamjimba, Madi Mating Panga, Hiva, Hiram Maduda, one end object where I question Toramasi, Pantopasi, the Suruyazadana, Angam Singda, Yakumango, Pijabani, Hadana, Tanzer. Hana drug charam badagi lamjingba di edition Rehab Center Khangabok Lamdai Bungda Laying Duna Mahosagi Punsida Hanjilak Labamioi Tara Waitho Mera Paibi na Taram Okpagaloina na Pungling Thogat Kray Ngarang Numidang Waitho Apun Mera Paibi Loop na Sinduna Loop Asigi Waitho da Leba Mera Sanglen da Pangthokpa Asamba Thoram Amada Hana Drakka Sagon Naruraba Waitho gi Tongan Tongan Balaikai Taruk Tagi Punna Mioi Tarabu Selgi Mateng Piduna Taram na Okhi Thoram Adu da Saruk Yakibi Waitho Mera Paibi Loop ki Secretary Mutum Bizia na Hai Hana Mayai Kabasinza ki Langda Thuduna Kunai Dagi Lapthok na Chatluraba Isa Singna Thobal District ki Apunba Maira Paibi Loop Singna Linkhatpa Lamjingba De-Addiction Center Rehab Center Khangambok Lamdai Bungda Sel Tingdana Lemna Layeng Duna Mahosagi Punsida Hanjilakpada Waitho Maira Paibi na Makhoibu Taramna Okpaga Loinana Pungling Thogatpane Loinana Makhoigi Tungi Punsida Afaba Chinjak Saduna Masa Mau Fana Lainabagi Pandamda Mateng Oinaba Angamba Selgi Mateng Kharap Pibani Haina Mahana Makhatana Phongdokhe Ngasigi Thoram aduda saruk yakhiba hana drug sizinarambadagi hojikna faduna mahosagi punsida amuk laklaba mioi singnasu lamjingba De-Addiction Center Rehab Center Khangabok Lamdai Bungna Makhoi Buluna Sana Taubiba Sel Tinghandana Hanagi Punsida amuk hanjin biharakpa adugidamak thagatpa phongdokna khe loinana waithogi akoibada mayai kaba senjak saba yonba maru phangna muthatpada miyam punna Sangsirin Mina Haina Suwarep Lauki Manipurda Kundaminariba Yelho Purup Singbu Amata Oina Nungsi Sanana Leminanaba Honabada Asoba Todang Lobiramba Yelho Asengba Tangkul Mapari Social Minded Learned Advocate Aron Kaising Laifam Kangoi Village na Manungmatam Sadana Khanghaudana Laikidabada Arambai Tengol GHQ Advisory Board Amadi Unit Khudingmaki Tengoloi Khudingmak na Thamoi Sok na Awaba Nungaitaba Phongdorakle Aron Kaising na Hinglengai Matamda Naga Amadi Maitai Anigi Senglaba Maribu Miyamda Khanghanaba Kanna Lauramkhe Mahaki Imung Manungna Nanghauriba Menkhatpang Ngamlaroidaba Awabada Arambai Tengol na Saruk Yari Haina Arambai Tengol Headquarter na Thadorokpa Serolamada Pauzelakle Aron Kaisingi Thawaina Ingna Sikna Mapugi Laikolda Yataba Oirasanu Haina Makhata na Phongdorakle
Manipuri lolgi saknairaba saireng iba asaiba ahumbu fiction and poetry club Manipurna ikai khumnaba utlagane mathang tha October gi tara tareta Manipuri sairengi numit lisingani kunmari pangthokadoriba asiga mari lainana ikai khumnaba utkadoriba asaiba ahum adude thangjam ibo pisak wangkhai thangjam laikai Imphal Salam Tomba Bisnupur amasung Kengba Yengkhom Kaksingne Guwahati gi Surumo Toria area da ngasi cylinder pokhairakpadagi dukan kaya mai sakre dukan kaya mai sakiba aduda lupa lakh kaya gi potsai mai na tumna sakre adubulaiba phapadagi asok apandi yaukhide mai adu kanna sakibana maram oiraga lalol itik tawjari pamiyam da sauna amanga tathokhankhre akoibagi miyamgi mot matungina sabagi sanga henbana maram oiraga cylinder adu pokhairakpa oirangani haina thajanare yamna thuna saklakhiba mai aduna Sandorakhibada dukan kaya mathang mai chaklakhe fire tender sing matam sana lakhidababu miyam na pendaba phongdok narakhe mari lainaba authority na hiramasigi matangda thizin humjinnaba case ama lokhatkre Minister of State for Defense Sanjay Sethna National Cadet Corps ke State Representative Amade Deputy Director Singi General Conference ta chair lauduna ngasi thoklagane conference asida NCC cadet ki masing lakh ahum henkatna ba ikuina yanakhiba ikuidana yanakhiba adugi matangda maruoina khananainagani NCC cadet masing lakh 13 leiramba adu lakh ahum hengatlaba matungda apunba cadet masing lakh kun oiragane conference asida saruk yariba singna leiriba policy asi amu hanna yingsinbagi mathau taba sel thungi mathau taba amade stakeholder singa afaba mari thamduna anauba training gi kanglon amade camping infrastructure da hena fagat hanbagi matangda su khananainagane ngasigi conference asida Rajasthan gi higher education gi minister Singh amadi deputy CM Arunachal Pradesh Assam Karnataka Kerala amadi Uttarakhand gi education minister Singh su saruk yagani Goa gi minister of youth and sports su saruk yanaba yabaga loinana India gi atopa state Singh gi mute Singh su saruk yagani Chama Kunipan Infantry Battalion amade Territorial Army gi Ecological Task Force na pung amada usara lakh manga thaduna world record chalakpada Union Minister for Environment, Forest and Climate Change Minister Bhupendra Yadav na thagatpa amade nungai phongdorakle Rajasthan gi Jaisalmer da ngarang usara lakh manga lising kun thaduna world record chankhibane Bhupendra Yadav na social media da thagalakpa post amada Prime Minister gi एक पेड़ माँ के नाम कैंपेन की मखादा पांगथोखिबा उसरा थाबगी थौरमदुदा मौसागे खल कायहंदना थमनबा अमदे मालेमगी खल कायहंदनबगी पांदमदा तोंगान बा स्टेक होल्डर सिंह इंडियन आर्मी इंडियन एयर फोर्स BSF पुलिस अमसुंग तोंगान बा महैलोइसंग सिंगी महैलोइ सिंगना सरुक याखिबगी दमक थागतपा अमदे नुंगाइबा फोंदोरकले Ayushman Health Card sizinariba miyoising asigi sada nifumapandi nupini haina Central Government na phongdokre Health Ministry na phongdokhibagi matung ina Ayushman Card sizinariba state singi manungda Uttar Pradesh, Madhya Pradesh, Bihar amade Maharashtra hairiba state sing asina makok thong na mathau pangthokli amasung Kanaba Laure, Tamil Nadu, Karnataka, Andhra Pradesh, amasung Kerala suning thina mathau pangthokpa state oiri haina mahakna phongdokhe Ayushman Bharat Pradhan Mantri Jan Arogya Yojana ABPMJAY na piriba kanaba singase imung amada sahi amagi oina lakh manga di pire ABPMJAY na kanaba piriba mafam sing adudi Asha workers, Anganwadi workers amade helper, transgender amade building and construction workers singne Hojing makha tarakpada sanabagi pau fangbigani. District Sports Association Kaksing na sinduna haukiba August ki tang 19 dagi
hauduna DSA gi sanabungda satharakli batarani pansuba DSA Trophy Invitational Football Tournament king asi sanakiba ahum suba quarter final match sanakibada SWC Waikhongna KFC Kaksingbu goal amma sinoda maithiba pikre match asigi mai pakraba SWC gi amatangairaba goal na match ki minute humpu drama thoi chatpada L Suranjoina sankhe tournament asigi manishuba quarter final match hayeng UCC Kaksing amadi AKSA Kaksing na sanaragani All Manipur Bodybuilders Association ki former General Secretary ki Thaukuramba Singjamai Chingangkha Yanglem Laikai ki Takhelambam Navakumarna Thasigi Kunmathoida Masagi Anaba Amadagi Taibang Panbu Thadokuna Lairamlen Datin Kibada Association ki officers singna Laikhidrabagi Thawaina Taibang Semba Mapugi Khoyada Ingna Signa Lainaba Thoniki Haina Serolamada Khangalakle Northeast Cricket Development Committee NECDC ki meeting makhada Nagaland Cricket Association na yumbu oiraga committee asida yauriba Cricket Association taruk na saruk yaduna ngasidagi hauduna anisuba NECDC Seniors Men's Interstate Friendship Tournament haudokre tournament asigi ngasi haudokpa numita Sovima Cricket Ground da sanakiba match da Manipur na Meghalaya buran chama marifu mapanda maithiba pikhe match asida Manipur na ahanba innings bet paiduna innings ki apiba over yankhai loibada wicket manga turaga run sani yankhai mari logduna target run sani yankhai manga thamkhibada Meghalaya na anisuba innings bet paiduna over kunga ball mari da wicket loina turaga run humpu manga khaklauba ngamduna match asi maithikhe match asida Manipur gi all rounder RK Rex na over mangaga ball mari lauduna mari langduna wicket manga tuhanba ngongkhibada man of the match ki title laukhe tournament tasigi ngasi NCA ground da sanakhiba match da yumbu Nagaland na Sikimbu maithiba pikhe Manipur ki ani suba match tha sigi kunmanga da Arunachal Pradesh ka Sobima cricket ground da sanaragani Chatliba Thasi Kuntra dagi Hauraga October Gitang Tarahumdoi Fauba China na Yumbu Oiraga Nanchangda Pangthokadoriba World Junior Badminton Championship ta saruk yakadoriba India gi team da Manipur gi Laisram Rinki Singh Hauji Sai Utlogi Insarsu Oiriba Badminton coach na Indian Junior team gi coach Oiragani India gi team asi Hauji Badminton Association of India gi Guwahati da Lairiba National Center of Excellence da Camp Sathaduna Lakle Thasigi Kuntarukta China gi Damak India Thadok Panbaya Badi India gi team asida punna sanaroi tarataruk amadi official taruk na saruk yare championship asida tangkak ani thok na khaidoktuna chatharagane ahan bagi oina team championship ani subada individual event ne amaromda Laisram Rinki mamangda su India gi team gi coach oina saruk yarurabane Wushu Federation of India ki meeting makhada Dehradun gi Maharana Pratap Stadium Raipur da satliba thasi kunmathoi dagi hauduna satharakli ba 19 suba Senior National Wushu Championship ta Manipur na silver medal ani amade bronze medal ama lawang khrai championship asida tongbram sayana nupi kangluki Taulu masanagi Jangkwan event ta silver medal lawang khe nupa kangluki Taulu masanagi nangkwan event na Gurumayum Divesar masu silver medal lawang khe nupagi Jangkwan event ta Salam Marcel na bronze medal lawang khe championship asi thasi kuntaruk phauba pangthoklagani India hockey ki meeting makhada Chandigarh na yumbu oiraga satharakli bataramari suba hockey India sub junior men national championship ki ngasi sanakhiba Pool E gi match amada Manipur hockey na hockey Bihar bu goal taruk sino da maithiba piduna ahanba mai pak tuna group league asigi makhataba match sing mai pak nabagi khongpham set na laikhre match asibu mai pakhan kiba Manipur gi goal singde mani matum maibam ningombam Gerek waribam Deris Konthaujam Sanjet Khetrimayum Boris amadi Saikhom Nisina mathang set na minute taranipan kunithoi nifu humdoi nifu manga yankhai humdoi amadi yankhai nipan satpada Chankhe Manipur gi anisuba match hayeng hockey Karnataka ga sanaragani panbayabade Manipur gi team asibu Khetrimayum Romesh Singh amade Moirangthem Rinas Mitai na mathang sitna coach amadi manager oiduna team asibu luchingde
Imphal West District Football Association senduna ngasi patsoi part 2 gi Pamyal ground da team taruk na saruk yaraga kunmari suba Super Division Football League hawdokre. League ase hawdopagi thorongga mari lainana Sanakiba match da SFC Terana SDC Samurobu goal manga ahum da maithiba piki match asigi mai pakraba SFC gi goal manga adu Zitli Burana match ki minute tara amadi marifu chatpada team gi goal ani sankhe S Novel Jims Raikhan amade S Tabron Yuna mathang sitna match ki minute kon mapan nifu manga amadi yankhai chatpada sankhe match asi maithi khraba SDC goal ahum na Ais Rakesh na match ki minute tara taruk amadi humpu chatpada goal ani amadi Jack na match ki minute humpu dra mari chatpada goal ama sankhe legacy hodopagi tharomda RK Fortune Development Private Limited ki Managing Director RK Rameswar Imphal West District Football Association ke President W Mubisa Aman Khadi amadi Village Industries Board ki Vice Chairman W Dinesh Chandra Social Worker P Sandhyarani Pamyal ke President W Hemanta IWDFA की वाइस प्रेसिडेंट एस मेघचंद्रा एन तोम्बी आई नंद कुमार पी सुरचान के रंजित अमदी IWDFA की ट्रेजरर ई रत्ना अथोइब मिथुंगलेन सिंह ओइना सरुक याखी लोइसलकपदा मरुइब पाउ अमुका हना पिजरी Manipur State Museum bu anauba mahau amapi na bakan khonari basida mai pak na bagidamak ministry da proposal thakre haina curator ministry mairembam na phongdokre Red Zone oiriba kumbi SC gi longmi kaya gi phongfam thokpa senfam sing tha si kuntra faw gi manungda phanghanna balenga ta pil tawkhre amasong maitai amadi maitai pangal ani gi mari da singsep thana bu khonaba mathong khoktabagi thawongni haina fox na phongdokre Hauji fawbagi Iscom news na pizaba Manipuri paw matang siloijare meeting tabiriba singba mukana khurumjari